Akasbani Imphal Wahengbam Rajesh na pau pajari ahanbada maruba pau Hanagi Home Secretary Ajay Kumar Bhala ngasi Manipuri Raijapal oina wasak lauragani Security Force na Churachampur Jilla di Kulai ke amarum phare Manipur Rifles ki rifleman ama drug kona na phare amasung Kendra na hairi hokiba sahi tara asda leibak asda thabak pibagi chang chada kuntra taruk hengat ki Hanagi Home Secretary Ajay Kumar Bhala ngasi Manipur gi Raijapal oina wasak lauragani wasak laubagi thoram Imphal gi Raj Bhavan gi Darbar Hall da ayuk pung 10 makhai da pangthokani mahakpo High Court of Manipur gi Chief Justice D Krishna Kumar na thabak paibagi wasak laugani wasak laubagi thoram da Mukhyamantri Nongthomam Biren Singh mahaki Mantri Mandal MLA Singh civil amadi police ki makok thongba official Singh saruk yagani Siri Ajay Kumar Bhala English ama chamapan Marfu Mari Batch ki Assam Meghalaya Cadre ki IS officer ni Mahak Kendra ki Home Secretary oina Lisingani Tara Mapan ki August thadagi sehi mangarom thabak purami Manipur ki Raijapal oina wasak laur kadaba Siri Ajay Kumar Bhala ngarang Imphal da thungrare Mukhyamantri Nongthomam Biren luchingna mahakpo opagi thorama ngarang Raj Bhavan da pangthokki Manipur Police na Raija sigi tongan mafam sing da thi humbagi thabak leptana chathari Manipur Police na social media da thadorpa chero lamada hai Churachandpur Jilla gi Saibo Khulgi Umangdagi Security Force na thi humbagi thabak chathabada magazine yawa SLR ama Countrymed SBBL ahum magazine yawa 9mm pistol ani 7.62 mm gi kapa yariba maru ahum amasung SBBL gi kapa yariba maru mari phagat pangam ki Kaksing Jilla gi Bijoypur Mathak Laikai degi ngarang KCP PWG ki mioi ama phabangam ki mangondegi mobile phone ama phangbangam le hari Maragasda National Highway 37 amasung National Highway 2 da akanba sexil thoranga loinana tangai phadana changba polam puba gari chani kunthani toi amasung gari ahum pusalak le hari Security Force na mafam kya da changduna thi humgi thabaksu chathaki Amaromda Kaksing Jilla gi Palel Sandel lambi gi Palel mamang Laikai degi mioi ama WY tablet kilogram 10 gram kunga konana phare pharba mioi si Manipur Rifles ki rifleman ni hari Kaksing Commando na gi team amana ngarang WY tablet phakib adubu Mukhyamantri Nongthomam Biren Singh na thagatpa phongdorokli social media da thagatpa warol amada Mukhyamantri hai Khongjom post leiba CID special branch da attest togduna leiba fast MR gi rifleman ama drug ka konana phakiba asina security personnel singi marakta sel gi damak drug kabar toba yaure habadu utle Manipur Vidhan Sabha gi gate number 2 gi mayoknaba Lila Singh Khongnang Khongdagi ngarang ayuk police na nupagi asiba haksang ama lokhale hari Imphal police station gi osina thopa chero laman hai mioyedu phut manga inchi ahum wangi kuchumui masapai amuba machugi jogging gi furit amasung khongrau seli mari mata singa haksang masak khangdoknaba chero lana khangalakli Assam Rifles na sindor ngarang Tengnokpa Jilla gi machida khulgi khulakpa singa security gi mifam ama pangtokre Machi Sub Division gi khulakpa tarani thoirom na saruk yakiba mifam aduda lamdam aduda leiriba jati sing yai phanabi matangda wapom kya khanaki hari National Institute of Electronics and Information Technology Nailitpu Dim University obigi thorama mangasi Guwahati da Kendra gi Information amasung Broadcasting amadi Electronics amasung Information Technology Mantri Aswini Baisno na hogdokagani thoramasi Imphal Center nasu online gi kuthang da pangthokani thoramadu da Mantri na Kokrajhar da 10 kilowatt ki FM transmitter ama hogdokani masigi matakta Guwahati North Lakhimpur Jan Shatabdi Express Tinsukia Naharlagun Express Guwahati New Bongaigaon passenger rail gari hogdokani Thauramadu Kendra gi Mapan Thauram Raija Mantri Pavitra Margarita Assam gi Raijapal Lakshman Prasad Acharya Mukhyamantri Himanta Biswa Sharma saruk yagani Numin mangani sa tagadaba Raija Thaki School Sports Meet ngasidagi Kuman Lampak Man Stadium da hauragani Raija gi Education Bibag na sinduna pangthokkodriba Sports Meet asi Education Ace ki Commissioner Ace Gyan Prakash na hogdokani tabiriba pawasi Akasbani Imphal dagini Sarkar na hairi haukiba sahi tara asda leibak asda thabak pibagi chang chada kuntra taruk hengatki Labor amasung Employment Mantraloin hai English singani tara maridigi lisingani kunmari phawbada ahenba thabak koti tara taret hapki Mantraloin hai mamang sahida mioi koti mari lakh humpu hena thabak piki Mantraloin hai leibak asda thabak phanganbagi chang chada kuntra taruk English singani tara maridigi lisingani kunmari phawbada hengalakliba asi English singani maridigi lisingani tara phawba leiramba chada taretagi singthaninga oina hengatle
UPA सरकार मतमदा इंग लिसिंग अनि मरीदगी लिसिंग अनि तरा मरी फावदा मियोय कोटी अनि लाख मरफुदारोम दा थबक पीखी मंत्रालय थोप डेटा की मतुंगिना लौ सिंगी लमदा थबक पीबगी चांग चादा तरा मापन हेंगखी मैन्युफैक्चरिंग की लमदना चादा तरा मंगा अमदी सर्विस सेक्टर दना चादा कुंट्रा तरुक हेंगखी मंत्रालय हाई थबक फंगदबगी समस्या इंग लिसिंग अनि तरा तरे तरा निपांदा चादा तरुक ओइरंबदगी इंग लिसिंग अनि कुलुमदोय कुनमरीदा चादा 3.2 हंथखी ग्रेजुएट लोरबा नहासिंग थबक पीबगी चांग इंग लिसिंग अनि कुनमरीदा चादा 53.9 अमा ओइखी मसी इंग लिसिंग अनि तरा हुमदोयदा चादा 38.5 मंगा ओइरंबनी मंत्रालय हाई हौकिबा सही तरेट असिदा सही तरा निपांदगी कुनिपान फावदा लेबा नहा कोटी 3 लाख मरफुरोम EPFO यावखी प्रधानमंत्री नरेंद्र मोदी ने ngasi दिल्ली दा तोंगान तोंगान बा प्रोजेक्ट सिंगी जत्रा हुनगनी खरना संगागनी प्रधानमंत्री ना अर्बन डेवलपमेंट प्रोजेक्ट अनि नारोजी नगर वर्ल्ड ट्रेड सेंटर अमसुंग सरोजी नगर दा जनरल पूल रेसिडेंशियल एकोमोडेशन संगागनी श्री मोदी ना द्वारका दा लुपा कोटी चहुम चंगना साबा सेंट्रल बोर्ड ऑफ सेकेंडरी एजुकेशन की इंटीग्रेटेड ऑफिस कॉम्प्लेक्स सु संगागनी कॉम्प्लेक्स असिदा ऑफिस सिंग ऑडिटोरियम अमा डेटा सेंटर अमा वाटर मैनेजमेंट सिस्टम अमा अमदी अतै पोलम के यावरी दिल्ली यूनिवर्सिटी दा लुपा कोटी चतुक चंगना पाइखकदबा प्रोजेक्ट अहुंगी जत्रासु प्रधानमंत्री ना हुनगनी मदुगी मनुंगदा एकेडमिक ब्लॉक अमा यावरी प्रधानमंत्री ना रोशनपुर दा सागदबा वीर सावरकर कॉलेज सानब जत्रा हुनगनी ngasi pongma pausi singi maroi pausingi dama hauzik khangembam James leire James thakachari Rajesh AK wala ngasi Manipur gi governor oina wasak laurgani KNFP gi luchingba tiger gi mathakta NIA na thikat pahokre National Sports Award lising ani kunmari pina ba khangat pada Manipur gi amata yaudre haiba pausingna ngasi phongba pausi singda maru oiba pau oina phongnari Bharat Myanmar gi More gi ngamkhaida center na kilometer 8 long gi border fencing khaba loshin khre haina Shanghai Express English Edition da ahanba headline tawduna phongli Loktak ta chaktaraba uchek sing ngak senaba khana khre haiba paw ama pokna pham pauche da maru oiba paw oina phongli Siza Biomedical Waste Facility na nongmada kilogram chahum lomgi biomedical waste tasin khomjin bangamle haiba paw ama People's Chronicle gi anchor kalam da phongli Chahi hauba nimita kuki militant singna mafam kayada attack chatharakre ahal oidabi nupi ama pakat padagi wantharak lay khidre haiba paw ama Ichel Express ki anisuba headline oiri masiga manaba paw ama chahi 15 surabi nupi ama nongmai kapa makhol tabada pakat lay khidre haiba paw ama Imphal Free Press ta maru oiba paw ina phongli Manipur Rifles ki rifleman ama WY tablet ka konana fare haiba paw ama naharol thodanggi ahan balamai da phongli Opposition amasung ruling gi MLA khara lalhaubada donation pi haina enforcement directorate na charge sheet file tawrakre haiba paw ama Manipur News ki anchor kalam da phongli AK wala ngasi Manipur gi governor oina wasak lorgani haina Shanghai Express Manipuri edition da ahan ba headline tawduna phongli KNFP gi luchingba tiger gi mathakta NIA na thigatpa hokre haina sanalebak ta ani suba headline tawri National Sports Award lising ani kunmari pinaba khangat pada Manipur gi sanaroi amata yawraktre haina huyanlan pauda maru oiba paw oina phongli Rajesh Thagachari James aroibeda maru oiba paw Hanagi Home Secretary Ajay Kumar Bhala ngasi Manipur gi Raijapal oina wasak lauragani Security Force na Churachampur jila di kulai ke amarum phare Manipur Rifles ki rifleman ama draka konana phare amasung Kendra na hari hauki ba sahi tara asida laibak asida thabak pibagi chang chada kuntra taruk hengat ki paw loijare